Hausi Pawi Maroi Bapauda College Nifuda Vocational Training Center Sing Hangdok na Bathorang Lady Haina Chief Minister Nong Thombam Biren na Phongdokrai. ISTV na ahan bo ay na IME program amadi thadaw londa pau thasigi kundagi sandok bahoragani. Amadi Kurai Kendra Basung Ketrigao Kendra ki Taina from Top Kewada Lamgi Chayat na Badagi Kendra ani ki Mia Maragta Chow na Ungkat na ray. Kurumjari, ISTV Pau Miyang Tabi Basingbo Taram Nokjari, Hausi Pau Sandong Pijari. Anoba government asina mai paklaba mahiroi sing khakta pungning thogatpak natana mai pahodraba mahiroi sing busu tungi lambi ama piba ngamnaba college nifuda vocational training center sing hangdokna bathawrang tawre haina chief minister nongthombam birena phongdokrai ngasi education department na sinduna lisingani taragatar ke manipuri board amade council gi exam da position lawrakraba mahiroi sing mana mathum pidura pungning thogatpagaloina na School education ki headmaster principal singda wari watai saduna government ki school ki phibam phagat hanaba khana nainaba ki thoramda chief minister na wafamasi phongdokibani Palace Gate laiba City Convention Center da pangthokiba thoram aduda education minister T.S. Radhesham education SK principal secretary Vinit Joshi director Kiran Kumar council ki chairman L Mohendra Susargyake Miyam na wakalon amadi wakat na chingba tawraknaba website edusuggest.in Chief Minister na Phongdoki. Chief Minister na makatana government asina transparency amadi commitment kaloina na awan ba ama purak na ba singna ba ama kaloina na tabak paikali. Tabak singasi mapung pana paikat na ba numit jama gi program sing semkray. Tawang singasi manungda mahima sing hairaga tabak pangdriban harol sing Class 10 amasung 12 exam da mai pahudraba singe tungi lambi yachana ba college nifuda vocational training sing asi hangadabani. Manipur government ke school sing pagata na bahona bada oza sing na achoba thodang lobiu posting amadi transfer da khudong cha da bathok liba sing government na son badagi thokpani masi kok na ba anoba thosil ama sem gani haiki ai no sing gi fee thi bangam da ba bhan ne tuition chin bangam da ba achoba private school sing gi fee moisu school lu ran dong no hone na moi di Borok suwa day piba, ama suwa day piba ni na mo yung fee sa akong tawag ito. At fee duga, bahayan duga gi kona ba day kung pwede loy na rin bang tawag sama suwa tawag ito. Ama day kung siksik website hangin sa loy na madugi, kami yung piba yan. Loy na, kaya yung proposal, kaya yung hakat ka ni, mayaming grievances, at yung habiro, at duga, government school paganan ba siya, lain ba singular yung taman doon. Education Minister T.S. Radhesham na government education amadi health sector da kan mamideng thamduna tabak paikali education sector hena fagat handuna mapung phaba government ke school amamam oina ba awat pa machak mathum sing yaw na hiram kudingmakta fagat hana ba tabak paikali haiki ngasi maksinjere besi madugi team na kanjara koina akoi soi mayam yengjaraga how to move forward adugi damta koi sinjabeda Yes, I call upon Tungda handak chahi ke board amadi council na loba class 10 amadi 12 exam da position lawra kraba sing yauna handak ki chahi da ke government school singi marak tage mak yam na phangduna mai paklaba mairoi sing su khangatuna manamathum pekhi ISTV na ahan ba oina IME program amade thadaw londa pau thasiki kundagi numit khudingi sandok pahorgani ngasi kuki inda kuki ashina sinduna pangtokpa ISTV IME program hawdopagi thoramaduda ISTV network ki president P Praflo general secretary KH Khogen amade FC Jalan club ki manager GL Mangboy Haukipna mathang sitna chief guest president amade guest of honor oike
थौरम अदुदा कुकी जाति के ओइबा फिल्म मेकर अमदी फिल्म एक्टर एक्ट्रेस सिंगसु सरुयाखी ISTV नेटवर्क की जनरल सेक्रेटरी TS कोगेना ISTV नेटवर्क असी लिसिंगनी अहुमदगी स्टैब्लिश तोरपनी हौजिक्ति नेटवर्क असी मपुंग मरे फारबा नेटवर्क अम ओइबा ngamle मणिपुर की चिंगी डिस्ट्रिक्ट हेडक्वार्टर सिंगी सरुक ISTV नेटवर्क ना कवर तौरे हौजिक उखरुलमदी तमेंगलोंग डिस्ट्रिक्ट अथुबा मतमदा ISTV नेटवर्क की सिग्नल यौहन्नबा थौरांग लौखटपा हौरे ISTV नेटवर्क असी मणिपुर खुंदारिबा तोंगान तोंगान बा फुरुप सिंगिनी फोंदोखी ISTV खतना तोबंग मदबा अदना अखोइने पाजबसी इसिनाउ जिमी इसिनाउ सिंगदगी voluntarily tokirega most person ISTV anytime aduga any getting to kero aduga koi let's talk about something for the improvement of the program id akoi na su pamjai madu akoi ne dimasil kari to pagada ye ni to pagada ye akoi de amse harage despite so many programs we have akoi yamna lije ye program si ato program ni da especially apna akoi sinau sing je mata to se masi akoi da yamna support so ye mungai da to ge ISTV की प्रेसिडेंट पी प्रफुल्लना थासी की कुंदगी ISTV की चैनल द संदोपा हगोदरिबा आइमे प्रोग्राम असी कुकी सिंगी ओइबा इसै जगोय फिल्म म्यूजिक एल्बम अमदे सोना मपुंग ओइबा थौरम ओइगनी थौरम असी निमिदांग वाइरम पुंग तरुक तगी मापल फाव संदोकनी मणिपुर द खुंदारिबा तोंगान तोंगान बा लोल ngang येलो मी सिंगी कल्चर अमदे तोंगान तोंगान बा प्रोग्राम संदोकनबा ISTV नेटवर्क ना थोंग लाउना हांगदुना लेरे अथुबा मतमदा रोंगमै जाति अमदी तांखुल सिंगी ओइबा प्रोग्राम हापचिनबा खनबा लेरे मरम अदुना मणिपुर द लेरिबा तोंगान तोंगान बा फुरुप सिंगना ISTV नेटवर्क ना पाइखलकलिबा थबक थोरम सिंगदा पुंगनिंग थौगत पिउ फोंदोखी मैं हमसे कोई चीज पकड़ रहा हूं परिवार में थबक हम तो होते हैं थारो को मतमदगी लोय अदु बुंगा तो ओइ लेरे मियां की पीपल से कोऑपरेशन फंग की मासुना मोय इवन ISTV ना आया कोई लेगी है तो कोई सुसो थई नमोय no na kuji maximum pi na ni tamta smaga pungra pi ISTV sartagi su ko ngam jam khara tum tawani mar sa mata matangi mapan inang sponsorship kiu ko su mating pangde खुराई केंद्र बसुंग खेटगांव केंद्र की ताइनबद लेरिबा टॉप खेवागी लमगी चयत नबद मरम ओरगा थंगनब लेकाई अनिगी मरकता चाउन उंखतनब थोकले पामदब थौदोक थोकनबा डिस्ट्रिक्ट मजिस्ट्रेट इम्फाल ईस्टना टॉप मोइरांग कंपु थोंगदगी कंगला हाइजिन फम फाउबा CRPC की मखादा मी पुनब थिंख्रे थौदोक थोफमदगी फंगबा पाउदा ngasi चयत नरिबा लमगी डिमार्केशन तौननब होनरकदा खुराई केंद्र की मियाम थोरखे खेटगांव केंद्र की सु मैरा पाइबी अमदी क्लब म्यूजिक थोरकुना नाकल अनी की मरकता उंखतना रखे डिस्ट्रिक्ट एडमिनिस्ट्रेशन की ऑफिशियल अमदी डिस्ट्रिक्ट पुलिस लाक्तुना पामदब थौदोक थोक्तना बथबक लौखखे हौजिक चाउना उंखनबगी फिबम अमा लैरिबा असि येंगलगा इम्फाल ईस्ट के मजिस्ट्रेट ना CRPC की सेक्शन 4 की मखादा मी पुनबदा अथिंग थमखिबनी इम्फाल ईस्ट पुलिस के अहन फोर्स मफम अतुदा थमदुना पामदब थौदोक थोक्तना अकनब सेक्शन थौरांग लौखली लोकताक पाट की पोल्यूशन हंथानबा नंबुल तुरेंदा प्लास्टिक यावना फतबा पोलम सिंह चेंथरकपा सिंह आर्टिफिशियल नेट सिजनदुना थिंगनबा थबक लौखलगनी हाइना मणिपुर पोल्यूशन कंट्रोल बोर्ड MPCB की चेयरमैन L राधाकिशोरना फोंदोखरे वाफा मसिंगरंग संजेन थोंगदा लेबा स्टेट गेस्ट हाउस ता बोर्ड असगी वेबसाइट हांगदोकपकी थोरमदा महाकना फोंदोखिबनी थौरमदुदा बोर्ड असगी मेंबर सेक्रेटरी टी मंगे प्रिंसिपल साइंटिफिक ऑफिसर डॉक्टर L गौरचंद्र अमदे सेंट्रल पोल्यूशन कंट्रोल बोर्ड के रीजनल डायरेक्टर जेट चंगसन सु सरुयाखे ngarang launch tawkiba website aduna manipurspcb.co.in masing manungda samiksha amade shainod jan koba site ani yaure masina numit khudingi central pollution control board ka MPCB ga paw phongna bangambada natana paikhat khiba thabak thoram singsu khangan bangam lagani Chairman Radhakishore na makhatana Narendra Modi na luchingba NDA na chahi ahum mapung pharak pagaloina na pollution bo hakchin na lawduna numit khudingi data update tawna ba khangalakpadagi website asi hangdokpani Loktak pat numit khudingi chenthariba phataba polam sing asi thinghauna ba khonadrabadi chahi khargi tungda pat asi soidanamaki asiba pat olagani MPCB control board na LDA gi machine siznaduna kilometer mangarom tengthok pangamle
makhatana polythene amadi atai phattaba polamsing net khanduna punsilaba matungda leptana lauthopagi thabak chathargani Central Board na anoba oina pirakpa point taruki guideline athuba matamda thabak oina pangthoknaba thorang loire haike akhoi new rules akhoi taruk hauji akhoi Sinare, Madugi Rule Singadudi, the Biometrical Waste Management Rules 2016, the E-Waste Management Rules 2016, the Municipal Solid Waste Management Rules 2016, the Hazardous Waste Management Rules 2016, the Construction Waste Management Rules 2016, amadi Plastic Waste Management Rule 2016. Hairiba sigi rule singa koi ngasidegi aikoi masigi tongan ba masigi officer singna masigi council officer singna koi committee semaga masigi chapchabo report se aikoi day by day online aikoi Central Pollution Control Board amadi miyamna khanganaba honaragani Kangpopi district ki Trilang area da sasan sing makhong marai nabalaina ama sandorpadagi san kulom sikre laukan unarakpa tanpamasida sasan sing shirakpasina lomi sing awab oirakliba phibam asidagi ADC Sadahil ki executive member BP Bikas Basnet Veterinary Department Task Force Inquiry matauduna Sandorakliba laina asidagi ngakthoknanaba khudaktagi thabak lokatnaba khankre adubu department asigi fangi award palaibadagi wakot fai chaula galbung khoikon shalchi gobajang taikhangna chingma mafam sing hida kapthok pangamdri ADC Sadahil ki veterinary team na June 8 dagi mafam kayada veterinary camp pangthoktuna hidak langthak sing kapthokli atay yosinba ngamdriba mafam singidama gamen amasung mari lainaba authority na mideng changbiu hairi Electronic Siznadraba Hundok Lava Polam Singna Akoibagi Pibam da Hakjang Sokningai Oiba Pibam Ama Oirakliba Sigi Matangda Awareness Program Ama Institute of Social Research and Development Moirangkhom Sawai Jamlek Nasinduna Rims Rota DJ Social Restaurant da Pangthokrai Thoramatuda IMC ki Mayor L Lokeshwar Environment Department ki Development Officer Dr. L Bijan Manipur Pollution Control Board ke Environment Scientist L Premkanta Masung Institute of Social Research and Development ke Secretary Dinesu Saruyake Electronic Siznadraba Hundoklaba Polam Singna Miyobeki Haksel da Pirakliba Amangba Amade Polam Singasidagi Karamna Kannaba Lowaya bagi Haibagi Hiramda Akang Ahishing Wanganke IMC ki Mayor L Lokeshorna Akoi bagi Pibam Soxilagli Basti Maikai Kaya Marumdagine Soxilagli ba Pibam Masidagi Kannaba IMC na Angamba Takta Honagani Hake. Anana ate angamba municipal corporation side dagi environmental mari laina ba protection na sang mangan no kuno musya masi mangan ba musya municipal corporation ni matom June Taranga Mapalama Sungkunda, Delhi, the Pantokadoriba National Federation of Indian Women Gay National Educative Miphamda Saruk Yarunaba, All Manipur Nupi Maruki President Maishnam Sakhi, Delhi Damak Impal Thadokre. Mipamasida Federation ki Luching Basingaloinana, Manipur ki issue kaya Kanabagaloinana, Mari Lenaba Union Minister Singdai Mamerondam Pishingani. Mipamasida Manipur Huzik Chathariba Crime Report Amasu Thamgani Hari. Hosi Paugimelkana Temabram Lawinasi. Hakjangi labor sorakpadagi producing aktaba hakjang choktarba tumba chaba yaraktaba khong hama nungayaktaba singidabak amatta nayaba upaidi jolib syrup amasu jolib capsule with chanmina sinabiyo Irudio Coaching Institute, Kasampa Tomlekai behind Baigo Hotel. Admission opens for 5-month CBSE Foundation course for Class 11 Science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tomlekai behind Baigo Hotel. Contact number 8131025634. Saiji TMT Bharat se latest German technology season aduna state of art factory Guwahati puthok chabani masigi Bharat se ahanba sungdokpa product oibana kolin zade taken de mapambil kali amadi amaga phajin beheli masi ayamba
achauba government agency singna approve tawrba makhalgi TMT bar ni size TMT bar Delicious cookies from Likla Bakery. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdokchaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Break matungda amuka nataram nokcheri makhataba pauda Government के स्कूल सिंह यंगशिंदुना अफब एजुकेशन पुरकना बलेरिबा ZEO इम्फाल इसके ऑफिस अवाट अपा के अमरुम लेरे Government के ऑफिस सिंह अयाम्बा कंप्यूटर सिजनखरबसु ऑफिस असि के एस्टैब्लिशमेंट सेक्शन टाइम मशीन अम सिजनदुना लेरे हिरम सिदे रिपोर्ट मा हौजिक लेरिबे एजुकेशन मिनिस्टर TH राजेश सामखक नतन सही क्यागी ममांग पालंबा एजुकेशन मिनिस्टर खुदिंगमकना एजुकेशन बु ख्वाइगी थाक वांगना पुखतकनी हाइना कायर हन फोंदोखरे अदबु इम्फालगी जेरो मानगी मनुंग सन लेरिबा परमपात लेरिबा जर्नल एजुकेशन ऑफिसर ZEO जोन 2 गी यांगलेन सरू ओरिबा एस्टैब्लिशमेंट सेक्शन द क्वालिकन वर्क खुदिंगमक थाइनागी टाइपिंग मशीन सिजनदुन लेरि कंप्यूटर अमा फाव पीदबत नतन टाइप मशीन सु पीदबना स्टाफ अमना मरनागी पोरकलगा UDC अहुम LDC अहुम न पुन्न मिय तरुकना मशीन संग ngainaraga thawak suri masagi masak mami phongdo aringdaba स्टाफ अमना ISTV दा phongdorapda so lising ani tarani thoida 160 GB gi Lenovo company gi Pentium 4 ani establishment section amasung account section gi dong pirakhi अदबु प्रिंटर यावतबा मरम एस्टैब्लिशमेंट सेक्शन की डिसीजन अब याखिदे अकाउंट सेक्शन की कंप्यूटर यारक्तबदगी एस्टैब्लिशमेंट सेक्शन की कंप्यूटर अदुसु अकाउंट सेक्शन लॉक्शन की मदुन मरम अरगन ngасidi सरकार की ओबा क्लरिकल वर्क सिजनगद पलम अम फाबु लेत्रे सरकार न से सांग पिरक्तबना स्टाफ सिंगना खाइनाग से लेरग सिजनरी मदुसु कैथेन टाइप पेपर फंगदबना थीबदा अवाब काय मयोकनरी हाइरी इम्फाल इसकी केंद्र तराद लेबे स्कूल सोहुम मनिपुगी ओजा लिसिंग चौंगा हुफुतरु यंगसिननब लेरिबा अमदि डिस्ट्रिक्ट असिगी माहि तंबगी हिरम चौखटअनबद थौदांग लौगदौरिबा ऑफिस असिद नौन पोस्टिंग लाप स्टाफ सिंगदी ऑफिस का मरी लेनबा सी चांग सिंग टाइप पेपर नमलग पुसलकदा अंग पोकपोकनरे हारी नोंग खर सुबदे इसिंग थुंगनबा नुपि सिंग टॉयलेट लेतबा इलेक्ट्रिक की प्रीपेड बिल स्टाफ सिंग खानेरगा पीबा कयागी अवाब कया मायोकनबना थबक तबदा अयप कया ओइरे हारी हौजिक लेरिबा ZEO ऑफिस की फिवल द ऑफिस द लाक्लिबा सिंग खुदोंचा द कया मायोकन हले हारी लेंगाने एजुकेशन बु यांगलेन सरुनी हाइना अमदी मसिबु चौखटनबा एजुकेशन मिनिस्टर न मफम कया कोइन चटलबसु डिस्ट्रिक्ट अमगी एजुकेशन की लमद मकोक ओइरिबा ऑफिस असिबु असिगुम फिवम असिदा थंबा असिना मिनिस्टर न मंगिबा मंग असि मंगफाउना रोय हाइना ऑफिस असिदा लाक्लिबा मिय कयाना ज फोंदोकनरकले कैमरामैन नानावगो लोइना पाउदम जरिबा नंगथखम सना जाबा मिटाइ ZEO to Imphal East Sengmaijin Police Outpost ki mayok nana leiba MD Shakir Koba mioi amagi yungi thongal da hand grenade ama sakhangdaba singna thamlam le bom adu ngasi ayuk pung nipal makhairom taba dwaida thengnarakibani police na bomb disposal squad ka loina na aswengam yaugdana lokthokre Imphal cycle lambi ge ligli khongda lairiba thong yangsin bidabadagi ninkhai bayabagi phibamda leire thong asi athuba matamda semjin bidrabade lanthok lansinda athingba thamlagani haina Young Sporting Club Ligli Khong Women Welfare Association amasung Laitan Pokpi Village Authority na khangali ISTV News की correspondent Montang Guitena manumatam chatana laikhidabada Manipur Hill Journalist Union na awaba phongkre Montang Manipur Hills Journalist Union की member ओइबग लोइनाना चुराचानपुर district की ओइना senior news reporter अमनी मागना खंगौदना लेखिदबदा इमुंग मनुंगना नंगहोरिबा अवाबदा सु union असिना सरुक यारी हाइरी
Naha oiriba aiba singna semba Facebook page matamgi Manipuri wari na sinba yening thagi wari kumai lisingani taragatare ke manamatum yenthokpagi thoram mama konu mamangda leiba lamyan basanglen da pangthokre ngasi gi manamatum yenthokpagi thoram aduda Renowned Manipuri film director Romi Meitei film actor Gurumayum Boni Sharma made matamgi Manipuri wari Facebook page gi president nomai kapam Bunau na cingbana atau bemitung nensing oina servyake. Jata kiba wari maca cangdam nabatu da tongan ba wari maca nipuga manga thajilaki hairi masing manungda kun khangalaba matungda jury member singna makok mathang taraba sing adu khanbani hairi. Film actor Gurumayum Boni na social media bu hogalakliba naharol singna aran ba mongda sizinariba sing asi thadoktuna asigumba page asida changbiduna leibak sigi afaba mayon ama purakna bakhonabada aiba ama oina thodang lohaningi haibag loinana yening thagi wari kumai asina lamdam asida naha oiba aiba sing puthokpada chaun mateng paglagani haike. Chief guest oina saruk yakiba director Romi Meteina mioibagi punsi haibasi pokpadagi nasiba phawba tongan ba wari sing loinaduna leiribani mi dugi matungina wari gi mapongdo khenabagi wakaktani aiba singna phongdorakliba nungi oiba wakalon singda yumpham oiba wari asi phajaba ngakta oirabasu competition ama oibana ahan akon khandokpagi wafam khaktani masida aiba singna warau bidanaba appeal tawki. Manipur Students Association Chandigarh na sinduna numit nini ge admission guidance thoram ama DM College campus ta leba MSU headquarter da pangthokre. Association asige sports secretary Rahul Maishnamna Manipur gi mairoi singna mapalam da mahi tamba chatpada mingchan ba amade leifam chapam mamut tana khangdabana maram oidana khudong chadaba kaya marum nariba asi kohanduna afaba college amadi institution thibada mateng kharadasu oinaba thoram asi pangthokpani haiki. Handak haidu kiba board na loba class 10 exam da mai paklak laba poiro khongjin high school gi mairoi khuding makpu pungning thogat pagi thoram ama school de pangthokrai thoram aduda zone 2 gi DIS Surjamani district coordinator TS Rihini Kumar school asigi headmaster Mutum Rajendra Susarugyake handaki exam aduda high school asigi mairoi kunthak manga na exam thabada First division da mahiroi ahum, second division da mahiroi kungamanga, third division da mahiroi ama, punna mahiroi kungamapan pass tauduna, cha da marifu manga mai pakhe. Mahiroi singda school gi maike dagi khudol tamduna pungning thogat ke, letter mark chat pa mahiroi puthok pangam kiba oja ani busu ikai kumnabot ke. Lagliba Rath Jatra Kang Chingba Mari Lenana Sana Konung Maira Paibi amasung ward number 38 ge corporator Y Lukumani na Sinduna Sana Konungi Akoibagi lamtu sengtokre Thoramatuda Maira Paibi Singh amade IMC ki worker Singh na sargyake Sana Konung Maira Paibi ki secretary Ibe Amana government na lambi thongatuna sembi badagi nungaire adubo konungi akoibada tariba yum singdi ising loina thumle Mari Lenaba Singna Hiramasida miteng changhaningi hairi Fairjol High School gi hauzik wariba phibam gi matangda ISTV na akhanaba pau ama sandokrabagi matung district asigi ADC Wycombe Ibol amasung ZEO in charge Fairjol Lanmin Nena Yengsin Krai school asi Jun amadagi kalin chuti thakre oja tara leibagi manungda oja nipan maut silaga leramba thengnaki school asigi headmaster in charge David Ramchulona school asigi award apake amarum lerabasu handaki HSLC exam da mahiroi kunthra hundoi exam than bagi manungda ani pass tauki tara amana compartmental da lai hari Manipur Network of Positive People Myland Project amadi Wangjing Lamding da leba lewa club ka khusham naduna hepatitis B amasung C ge awareness thorungal loinana screening test ama club asida pangthokre Kamadu da mioi humbudra ko hundoi screening tawbada hepatitis C positive oiba mioi ama thengnaki MNP Plus Myland Project Mihut L Bimol na resource person oina wangangki Thasi ahumda kudeng thabi manakta taraga nithoi Subasam Rifles ki mathak talanda kraba matung Jun taraga manga gi ayuk pung tara makai tabada Kamjong district ki Kasung amasung Bungdung khul ani ki marakta tarak tare Subasam Rifles ki mathakta landaduna asiana nangan ki badu PLA gi akhanna balanmi kangbu amana chathaki bani hari
Loop asige Assistant Secretary Publicity Bankim gi Cherol amana kasungta lairiba Post Commander Major Ajit Kauba amana luchingduna lamdamadu ki khunja singda aki akhang pibada natana khunja singi sintha lambida tatana apanba pire haibagi pau phangwadage makoi bu para ama tambina ba landa du chathakibani taragatare subasam rifles ta khut thakiba Asigidama War Office ki Chief of Army Staff na thabak asibu sillang kiba sing haktheng nana sorok yakiba madi mateng pangkiba khudima pothagat pa phongthokle lamdama sida nomagi thokliba wathok lanthok asida Assam Rifles jenadaba leitre haibasi miyam na hena khanglabani haukiba met kungani toida moreda Assam Rifles ki aron bakhunek mihata sinmi oibi shanti kobi amasu tamthina hatok peki Mihad asi miyam na khangnarapadagi makoigi maral kupsin ba yanaba moreda atopa miphamipun ot neba kaya chatharklei haujikti lalong amamuk honglaktuna khune kilan suspension of operation amasung ceasefire agreement taunaduna leiriba lukki miyoi singbo India ki lanmi singna sizinaduna aron ba miphamipun mi hatpana chingba kaya chatharklei masida natana lamkhai wang malantuna khunek tami halhanba mi gi yumda bom langsinba nomai kapsin bagi thaba cross border terrorism gi thawong sing chatharklei haina maral sere hoje makataba pau pizidringi ki markthana tenba bremamuk lohinasi Kanagumbana low incall building plot rent lining ba yoning ba lergadi adong low incall building gi che sang pubirakuna laiba yon ba irai laina yagani loina na 2-wheeler 4-wheeler laiba yon ba khudong chabasu pijari with consulting lawyer please contact Landmark Real Estate Agent Nagamapal Rims Road Imphal West Manipur 795001 adjacent to Sapam X-ray Bhai Gurudas Group of Institutions Sangarur Punjab na students khudimak ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayeng gi yumbiro puthokwa institute ni Masidi swar hajinge ture lai ture kari no tu ti se muझे kari yom sa sidi yo sila ni hai Masigi Yoshidi Tata Tisconi ne. Adudi Sanagi Mohut Yang Sinbi Andre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria Thonausim and Kushi Kumalambam, sixth position Michael Atom, 20th Katim Tabam Hine Devi and 24th Jasmine Hekuzum. Hari limited seat. Breki matungda amukana taram nokcheri makhataba pauda Black Magic Tattoo and Pressing Studio Koba Studio amanga se Sagolban Moirang Lerak bus parking manakta hangdokre Thoramatuda IOC ki sales manager M Gaitau Chungsu Sarugyake Proprietor Swaham Kamena Hosiki Matamda na singna yamna pamnaba oriba tattoo asi cosmetic oina kanaba hiramda siznaba Masina angauba pakpa menba amadi sam patharak pakhangendabada mateng oi adubu tattoo hakadoriba mafam adu lu nanba chaksinba amadi expert nataba mafam dadi laina kaya pohalakpa yabagi oithokpa lei haiki Government ka suspension of operation taunariba KNFP ki Kangpokpi district ki manungchana Kholjang khul manakta leba Nelthangjang camp ta kunthang nipan suba Assam Rifles amasung Kangpokpi police ki Kangbu amana check tawbada ayaba yaudana thamlamba khusukhulai nongmai maru amasung register tawdaba kada kungataruk phagale haide Suspension of operation ke ground rule thugaiduna thamlam liba khulai sing adudi hunting rifle manga air gun ama pistol ahum walkie talkie set ama pistol gi magazine mari mix magazine taruk insert ball gi maru chamri shutna mapan 303 ki maru chamapan marbudra manga amasung 9mm ki maru taragum doini
फागलबा पोलम सिंह अमसुंग रजिस्टर तौदबा कादर कुनगतरु इम्फाल पुलिस स्टेशन दा सिनाखरे मखाताना KNLP की चेयरमैन सेविन थांग किपगान जनरल सेक्रेटरी अरोल किपगान डिफेंस PRO डिफेंस सेक्रेटरी अमसुंग कैंप की सीओ की मथक्तसु ग्राउंड रूल थुगाइबकी दमक आइन की ओबे थबक लौखटनबा खंगनखरे हाइरे हौजिलोइसलपद मरोइबा पाव अमुकाना पिजरी कॉलेज निफुदा वोकेशनल ट्रेनिंग सेंटर से हांगदोकना बथौरांग लेरे हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे ISTV na ahanba oina IME program amadi thadau londa pau thasi ki kundagi sandokpa horagani amade खुराई केंद्र में सुंग खेतगांव केंद्र की ताइनफम टॉप खेवादा लमगी चयत नबदगी केंद्र अनि की मियाम मरकत चाउन उंखत नरे हौजिक फाबुगी ओइनदी ISTV ना पिजबा पाउ मतंग सलोजरे निंग ताबी बसिंबो अमकाना खुरमजरी हौजिपावी मरोइबा पाउदा कॉलेज निफुदा वोकेशनल ट्रेनिंग सेंटर सिंह हांगदोकना बथौरांग लेरे हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे ISTV na ahanba oina IME program amadi thadau londa pau thasi ki kundagi sandokpa horagani amade खुराई केंद्र में सुंग खेतगांव केंद्र की ताइनफम टॉप खेवादा लमगी चयत नबदगी केंद्र अनि की मियाम मरकता चाउन उंखतनरे खुरमजरी ISTV पाउ मियंग ताबिर बसिंबो तराम नौकजरी हौजिक पाउ संदों पिजरी अनोबा गवर्नमेंट असिना माय पाकलबा महरोय सिंह खक्ता पुगनिंग थौगतपक नतना माय पाहौद्रबा महरोय सिंह बुसु तुंगी लंबी अमा पीबा ngamnaba कॉलेज निफुदा वोकेशनल ट्रेनिंग सेंटर सिंह हांगदोकनबा थौरांग तौरे हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे ngasi education department na sinduna lising ani taraga tarat ke manipuri board amade council gi exam da position lawrakraba mairoi sing mana mathum pidura puning thogat pagaloina na school education ki headmaster principal sing da wari watai saduna government ke school gi phibam phagat hanaba khana naina bagi thoram da chief minister na wafam asi phongdoki bani Palace Gate Laiba City Convention Center the Pangthokiba Thorum Aduda Education Minister T.S. Radhesham, Education SK Principal Secretary Vinit Joshi, Director Kiran Kumar, Council Chairman L. Mohendra Susargyake. Miyam na Wakalon Amadi Wakat na Chingba Torknaba website edusuggest.in Chief Minister na Phongdoki. Chief Minister na makatana government asina transparency amadi commitment kaloina na awan ba ama purak na ba singna ba ama kaloina na thabak paikali thabak singasi mapung phana paikat na ba numit chama gi program sing semkrai thawang singasi manung da mahima sing hairaga thabak phangdriban harol sing class 10 amasung 12 exam da mai pahudraba singe tungi lambi yachana ba college nifuda vocational training sing asi hangadabani Manipur government ke school sing phagat hanaba khona bada oja sing na achau thodang lobiu posting amadi transfer da khudong cha da bathokli basing government na son badagi thokpani masi kokna na ba anoba thosil ama sem gani haiki ai no sing ni fee thi bangam jada ba bhan ne tuition chin bangam da ba achau ba private school sing ki fee moi su school lu ran dang no khone ni moi ni Poro suwa dai piba, ama suwa dai piba ni na moi fee sound sound lo. Ada fee duga, mahen duga ki kona ba di mung bedi loina le bang thong sam suwa do bedi. Ama dai to sik website hang is loina ma dugi. Kamen bi ba ya. Loina.
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯡꯒꯠꯀꯅꯤ ꯃꯌꯥꯝꯒꯤ ꯒ꯭ꯔꯤꯚꯥꯟꯁꯦꯁ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯕ ꯍꯥꯏꯁꯦ ꯂꯥꯏꯔꯕꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯤ Education Minister T.S. Radhesamna Government Education amadi Health Sector da akan mamideng thamduna thabak paikali Education Sector hena fagathanduna mapung phaba Government ke school amamam oinaba award pa machak mathum sing yauna hiram khudingmakta fagathanaba thabak paikali haiki ngasi maksinjirabasi madugi team da khanjarakoina akoi sogi mayam yengjaraga how to move forward adugi damta akoi sinjabada Yes, I call upon Tungda handak chahi ke board amadi council loba class 10 amadi 12 exam da position lawrakraba sing yauna handak ki chahi da ke government school singi marak tage mark yamna phangduna mai paklaba mairoi sing su khangatuna manamathum pekhi ISTB na ahanba oina IME program amade thadau londa pau thasi ki kundagi numit khudingi sandok pa horgani ngasi kuki inda kuki ashina sinduna pangtokpa ISTB IME program haudopagi thoramaduda ISTB network ki president P Praflo general secretary KH Khogen amade FC Jalan club ki manager GL Mangboy Haukipna mathang china chief guest president amade guest of honor oike thoramaduda kuki jati goi oiba filmmaker amade film actor actress singsu sarugyaki ISTB network ki general secretary TS Khogena ISTB network asi lisingani ahumdagi establish torpani haujikti network asi mapung marai faraba network am oibangamle Manipur gi chingi district headquarters singi saru ISTB network na cover tawre haujik ukhulamadi Tamenglong district atuba matamda ISTB network ki signal yohanna ba thorang lokhat pa hore ISTB network asi Manipur da khundari ba tongan ba phurup singini phangtoki ISTB katana tobunga modaba aduna akoina pamjabasi isinau singdagi voluntary tokiraga most person to ISTB anytime aduga any happening tokiro aduga akogi let's talk about something for the improvement of the program ID akoina su pamjai madu akoina dimasi kari toro pagadagi abi toro pagadagi akoi de amse haragadi despite so many programs to have akoi yana rijai ya program singsi atau program lebih dah especially apna akogi sinau sing kita mata tahu saya masih apa itu yang sokong siapa yang mengajar orang tahu ni ISTB की प्रेसिडेंट पी प्रफुल्लना थासी की कुंदगी ISTB की चैनल द संदोपा गोदरिबा आईमे प्रोग्राम असि कुकी सिंगी ओइबा इसै जगोय फिल्म म्यूजिक एल्बम अमदे टॉक सोना मपुंग ओइबा थौरम ओइगनी थौरम असि निमिदांग वाइरम पुंग तरुक तगी मापल फाव संदोकनी Manipur da khundariba tongan balol ngangba yellow misingi culture amade tongan ba program sandukna ba ISTB network na thong law na hangduna leire atuba matamda rongmai jati amade tangkhul singi oiba program hapchinna ba khanaba leire maramaduna Manipur da leiriba tongan ba phurup singna ISTB network na paikhalak liba thabak thorum singda pungning thogat piu phongdokhi mayam se koi sinda pangang ang bai wani thaba ang to dene thabo ko matamdagi loya adu bungak to oile Miyagi people stick office and thang ka di masu na mo. Even the ISTB na ay ako lagi hay na so ko su tay na mo ay. Nung na ko maximum pi na kita mo tas may ka kung therapy. ISTB sa tagi so ko na ngam jam kra kung tawani. Mar sa matapatangi mapan kinang sponsorship tiyo ko su mating pangde. Kurai Kendra basung Khetagao Kendra ki taina bada lairiba top khewagi lamgi chayat na bada maram oiraga thangna balaikai anigi marakta chawna ungkhatna ba thoklai pamda ba thongdok thokna ba district magistrate Imphal East na top moirang kampu thongdagi Kangla Hygiene Pham phawba CRPC ki makhada mi punba thingkhre thongdok thokomdagi phangba pawda ngasi chayat na riba lamgi demarcation tawna na honarakpada Kurai Kendra ki miyam thorakhe Khetagao Kendra ki su maira paibi amadi club community thoraktuna nakal anigi marakta ungkhatna rakhe district administration ki official amadi district police laktuna pamdaba thodok thoktana bathabak lokhe hauzik chawna ungkhatna bagi phibam ama leiriba asi yenglaga Imphal East ke magistrate na CRPC ki section chamagani pumari ki makhada mi punbada atingba thamkibani Imphal East police ke ahen force mafam atuda thamduna pamdaba thodok thoktana ba akanba section thorang lokhali
लोकताक पाट की पोल्यूशन हंथानबा नंबुल तुरेंदा प्लास्टिक यावना फतबा पोलम सिंग चेंथरकपसिंग आर्टिफिशियल नेट सिजनदुना थिंगनबा थबक लौखलगनी हाइना मणिपुर पोल्यूशन कंट्रोल बोर्ड MPCB की चेयरमैन एल राधाकिशोरना फोंदोखरे वाफा मसिंगरंग संजेन थोंगदा लेबा स्टेट गेस्ट हाउस ता बोर्ड असगी वेबसाइट हांगदोकपकी थोरमदा महाकना फोंदोखिबनी थौरम अदुदा बोर्ड असगी मेंबर सेक्रेटरी टी मंगे प्रिंसिपल साइंटिफिक ऑफिसर डॉक्टर एल गौरचंद्र अमदे सेंट्रल पोल्यूशन कंट्रोल बोर्ड के रीजनल डायरेक्टर जेट चंगसन सु सौयाखे ngarang launch tawkiba website aduna manipurspcb.co.in ne masing manungda e samiksha amade e shinodjan koba site ani yaure masina numit khudingi central pollution control board ka MPCB ga paw phawna bangambada natana paikhat khiba thabak thoram singsu khangan bangam lagani Chairman Radhakishore na makatana Narendra Modi na luchingba NDA na chahi ahum mapung pharak pagaloina na pollution bo hakchin na lawduna numit khudingi data update tawna ba khangalakpadagi website asi hangdokpani Loktak pat numit khudingi chenthari ba phattaba polam sing asi thinghona ba khona drabadi chahi khargi tungda pat asi shoidanamaki asiba pat olagani MPCB control board na LDA gi machine siznaduna kilometer mangarom tengthok pangamle Makatana policy namadi atay pataba polam sing net khanduna punsilaba matungda leptana lautopagi thabak chathargani Central board na anoba oina pirakpa point taruki guideline athuba matamda thabak oina pangthokna ba thorang loire haike akoigi new rules akoi taruk hauji aikoida sinare madugi rules sing adudi the biomedical waste management rules 2016 the e-waste management rules 2016 the municipal solid waste management rules 2016 the hazardous waste management rules 2016 the construction waste rules management rules 2016 amadi plastic waste management rule 2016 hairibasi sigi rules singa se khoi ngasi degi aikoi masigi tongan ba masigi officer singna masi council officer singna koi committee semaga masigi chapchabo report se aikoi day by day online aikoi central pollution control board ta amadi mi amna khangana ba honaragani Kangpopi district ki Trilang area da sason sing makhong marai nabalaina ama sandorpadagi san kulom sikre Laukan unarakpa tanpa masida sasan sing shirakpasina laumi sing awab oirakliba phibam asidagi ADC Sadahil ki executive member BP Vikas Basnet veterinary department task force inquiry matauduna sandorakliba laina asidagi ngakthoknanaba khudaktagi thabak lokatnaba khankhre adubu department asigi fangi awat palaibadagi wakot fai chaula galbung khoikon selchi gobajang taikhangna chingma mafam sing hida kapthok pangamdri ADC Sadahils के veterinary team ना जून मापन की मफम कयादा veterinary camp पांगथोक्तुना हिदाक लांगथक सिंग कापथोकले अतय योसिनबा ngamdriba मफम सिंगिदमा गवर्नमेंट अमसुंग मरी लेनाबा अथॉरिटी ना मिडेंग चंगबियो हाइरे इलेक्ट्रॉनिक की सिजनद्रबा हुंदोकलबा पोलम सिंगना अकोइबगी फिबम दा हकचांग सोकनिंगाय ओइबा फिबम अमा ओइरकलिबा सिगी मतंगदा awareness program ama Institute of Social Research and Development Moirangkhom Sawajamle Nasinduna Rims Rota DJ Social Restaurant da pangthokrai Thoramatuda IMC ki Mayor L Lokeshwar Environment Department ki Development Officer Dr. L Bijan Manipur Pollution Control Board ke Environment Scientist L Premkanta amasung Institute of Social Research and Development ke Secretary Dinesu Sarwyakhe Electronic siznadraba hundoklaba polam singna miyobeki haksel da pirakliba amangba amade polam singasidagi karamna kannaba lobaya bagi haibagi hiramda akang ahisingna wangangke IMC gi Mayor L Lokeshorna akoi bagi phibam soksilagliba si maikai kaya marumdagi ne soksilagliba phibam masidagi kannaba IMC na angamba thakta khonagani haike na ate angamba municipal corporation ni side dagi koi environment ga mari leina ba posak sing na sang na mangan no kuno mase masi mangan ba se municipal corporation ni matom
June Taranga Mapalama Kunda, Delhi, the Pantokadoriba National Federation of Indian Women Gate National Educative Mipamda Sarukiyarunaba, All Manipur Nupi Maruki President Maishnam Saki, Delhi Damak Impal Thadokre. Mipamasida Federation ki Luching Basingaloinana, Manipur ki issue kaya Kanabagaloinana, Mari Lenaba Union Minister Singdai Mamerondam Pishingani. Mipamasida Manipur Hozik Zatariba crime report Amasu Tangani Hari. Hosi Paugimelkana Temabram Lawinasi. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta naiba upaidi jolib syrup amasu jolib capsule go channi sinabiyo Irudio Coaching Institute, Kasampat Utomlekai behind Baigo Hotel. Admission opens for 5-month CBSE Foundation course for Class 11 Science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampat Utomlekai behind Baigo Hotel. Contact number 8131025634. Saiji TMT Bar se latest German technology season aduna state of art factory Guwahati na puthuk chabani. Masigi bar se han basundokpa private oibana Colin Zade taken day mapangul kali amadi amaga hazin beheli. Masi ayamba achauba government agency singna approve tawrba makhalgi TMT bar ne. Saiji TMT bar. Delicious cookies from Likla Bakery. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oina hangdokchaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Braki matungda amuka nataram nokcheri makhataba pauda Government के स्कूल सिंह यंगशिंदुना अफब एजुकेशन पुरकनबा लेरिबा ZEO इम्फाल इसके ऑफिस अवाट अपा के अमरुम लेरे Government के ऑफिस सिंह अयाम्बा कंप्यूटर सिजनखरबसु ऑफिस असि के एस्टैब्लिशमेंट सेक्शन टाइम मशीन अमा सिजनदुना लेरी हिरम सिदे रिपोर्ट मा हौजिक लेरिबे एजुकेशन मिनिस्टर TH राजेश सामखक नतना सही क्यागी ममांग द पालंबा एजुकेशन मिनिस्टर खुदिंगमकना एजुकेशन बु ख्वाइगी थाक वांगना पुखतकनी हाइना कायर हन्ना फोंदोखरे अदबु इम्फाल गी जेरो मानगी मनुंग सन लेरिबा परमपात लेरिबा जर्नल एजुकेशन ऑफिसर ZEO Zone 2 गी यांगलेन सरू ओरिबा एस्टैब्लिशमेंट सेक्शन द क्वालिकन वर्क खुदिंग थाइनागी टाइपिंग मशीन सिजनदुन लेरी कंप्यूटर अमा फाव पीदबत नतना टाइप मशीन सु पीदबना स्टाफ अमना मरनागी पोरकलगा UDC अहुम LDC अहुम न पुन्न मिय तरुकना मशीन संग ngainaraga thawak suri masagi masak mami phongdo aring daba स्टाफ अमना ISTV द phongdorokpada so lising ani tarani thoida 160 GB की Lenovo कंपनी की Pentium 4 अनि establishment section अमसुंग account section की दम तक रखी अदबु प्रिंटर यावतबा मरम establishment section की सिजनबा याखिदे account section की कंप्यूटर यारक्तबदगी establishment section की कंप्यूटर अदुसु account section लॉप्शन की मदुन मरम अरगन ngasiदी सरकार की ओबा क्लारिकन वाक सिजनगदा पोलम अम फाबुल लेत्रे सरकार न से सांग पिरक्तबना